ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯃꯗꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯂꯦꯞꯇꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯄꯥꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯋꯥꯍꯩ ꯋꯥꯇꯥ ꯍꯦꯟꯖꯤꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯀꯃꯦꯟ, ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯩꯅꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ, ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯕꯒꯤ ꯐꯣꯡꯗꯣꯛꯄ ꯐꯥꯎꯕ ꯉꯝꯖꯗꯕ, ꯁ꯭ꯀꯨꯜꯁꯨ ꯄꯨꯂꯞ ꯄꯨꯟꯗꯨꯅ ꯇꯝꯃꯤꯟꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯌꯥꯝꯁꯦ ꯃꯁꯛꯁꯨ ꯑꯗꯨꯝ ꯂꯣꯏꯅ ꯐꯖꯩ꯫ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯐꯖꯩ ꯍꯥꯏꯕꯒꯤꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯍꯟ ꯈꯥꯏꯗꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯊꯃꯣꯏꯗꯒꯤ ꯐꯥꯎꯔꯛꯄꯅꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤ ꯅꯨꯡꯁꯤꯅꯈꯤꯅꯨ, ꯅꯪ ꯅꯨꯡꯁꯤꯕ ꯍꯩꯔꯛꯈꯤꯅꯨ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅ ꯃꯥꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇ ꯑꯩꯒꯤ ꯊꯃꯣꯏꯗ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯐꯥꯎꯔꯛꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯄꯥꯝꯃꯨꯅ ꯍꯥꯏꯕꯗꯤ ꯉꯝꯖꯗ ꯃꯥꯒꯤ ꯃꯇꯧ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯖꯩ꯫ ꯃꯤ ꯑꯇꯩꯒꯤꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯉꯥꯏꯕꯗ ꯋꯥꯅꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯌꯧꯔꯛꯂꯅꯤ ꯈꯜꯂꯨꯕꯗ ꯏꯁꯥꯁꯦ ꯈꯣꯏꯗꯧ ꯄꯨꯡꯁꯥꯎꯇ ꯁꯥꯎꯅꯤꯡꯂꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯁꯨꯇꯤꯅꯦꯅ ꯁ꯭ꯀꯨꯜ ꯑꯃꯠꯇꯁꯨ ꯀꯥꯅꯔꯛꯂꯣꯏ, ꯑꯩꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯍꯥꯛꯇꯣ ꯎꯕ ꯐꯪꯂꯔꯣꯏ ꯈꯜꯂꯨꯕꯗ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅ ꯃꯥꯒꯤ ꯂꯩꯐꯝꯁꯨ ꯀꯔꯤꯅꯣ ꯀꯔꯥꯏꯅꯣ ꯍꯥꯏꯕ ꯑꯃꯠꯇ ꯈꯪꯗꯦ꯫ ꯁ꯭ꯀꯨꯜꯗ ꯊꯦꯡꯅꯔꯤꯕ ꯑꯁꯤ ꯈꯛꯇꯅꯤ, ꯀꯧꯅ ꯉꯥꯡꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏꯁꯨ ꯁꯥꯟꯅꯗꯦ, ꯇꯤꯟꯅꯕꯁꯨ ꯇꯤꯟꯅꯗ꯭ꯔꯤ꯫ ꯑꯉꯥꯡꯁꯨ ꯌꯥꯝꯅ ꯑꯣꯏꯔꯤꯕꯅꯤꯅ ꯀ꯭ꯂꯥꯁ 9-10 ꯀꯥꯔꯛꯄ ꯁ꯭ꯋꯥꯏꯗ ꯍꯥꯏꯔꯒꯦ ꯈꯟꯗꯨꯅ ꯑꯩꯁꯨ ꯑꯗꯨꯃꯛ ꯉꯥꯏꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯀ꯭ꯂꯥꯁ 8 ꯂꯣꯏꯔꯛꯄꯗꯒꯤ 9 ꯀꯥꯔꯛꯄꯒꯤ ꯁꯦꯛꯁꯟ ꯍꯧꯔꯛꯄꯁꯤꯗ ꯃꯥꯗꯤ ꯁ꯭ꯀꯨꯜ ꯀꯥꯕ ꯎꯔꯛꯇꯦ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯈꯔꯗꯤ ꯅꯪꯕ ꯃꯥꯜꯂꯤ꯫ ꯀꯌꯥ ꯊꯣꯏꯅ ꯍꯦꯟꯅ ꯈꯪꯂꯨꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯂꯣꯏꯅꯔꯛꯄ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯅ ꯑꯩꯅꯁꯨ ꯑꯗꯨꯝ ꯈꯪꯖꯕꯅꯤ꯫ ꯆꯞ ꯆꯥꯕꯗꯤ ꯑꯩꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯊꯥ ꯑꯃꯔꯣꯝ ꯁ꯭ꯀꯨꯜ ꯀꯥꯕ ꯍꯧꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯗꯤ ꯀꯥꯔꯛꯄ ꯁꯨꯡꯎ ꯎꯗꯕꯗꯒꯤ ꯑꯩꯁꯨ ꯏꯀꯥꯏ ꯋꯥꯡꯃꯂꯥꯅ ꯃꯥꯒ ꯇꯤꯟꯅꯕ, ꯌꯥꯝꯅ ꯅꯛꯁꯤꯟꯅꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯤ ꯑꯃꯈꯛꯇ ꯑꯩꯅ ꯍꯪꯉꯤ꯫ ꯁ꯭ꯀꯨꯜ ꯀꯥꯔꯛꯄ ꯎꯈꯤꯗ꯭ꯔꯦ, ꯃꯥꯗꯤ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅꯁꯨ ꯃꯥꯗꯤ ꯁ꯭ꯀꯨꯜ ꯑꯇꯣꯞꯄ ꯑꯃꯗ ꯍꯣꯡꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯈꯤꯗꯦ꯫ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯁ꯭ꯀꯨꯜ ꯍꯣꯡꯅꯤ ꯍꯥꯏꯕ ꯈꯪꯂꯝꯂꯕꯗꯤ ꯃꯥꯅ ꯇꯝꯂꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯑꯩꯁꯨ ꯇꯝꯂꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯈꯛꯇ ꯏꯁꯥꯁꯦ ꯄ꯭ꯔꯣꯛ ꯆꯥꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯔꯥꯟꯗꯤ ꯅꯠꯇꯦ, ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯈꯛꯇꯅꯤ꯫ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯃꯥꯗꯤ ꯈꯪꯕ ꯅꯠꯇꯕꯅ ꯑꯗꯨꯝꯅ ꯑꯩꯅ ꯋꯥꯅ ꯈꯥꯡꯖꯔꯤꯕꯅꯤ꯫ ꯍꯥꯟꯅꯗꯤ ꯃꯥ ꯌꯥꯎꯕꯅꯤꯅ ꯁ꯭ꯀꯨꯜ ꯀꯥꯁꯦ ꯕꯤꯠ ꯂꯩꯅ ꯀꯥꯖꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯤꯡꯁꯦꯟ ꯌꯦꯡꯕꯒꯨꯝꯅ ꯌꯦꯡꯖꯔꯤꯕ ꯃꯍꯥꯛ ꯑꯗꯨꯅ ꯑꯇꯣꯞꯄ ꯁ꯭ꯀꯨꯜ ꯑꯃꯗ ꯇꯝꯈ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯕꯤꯠ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯁ꯭ꯀꯨල් ꯀꯥꯁꯦ ꯀꯥꯅꯤꯡꯕꯣꯏ ꯀꯥꯅꯤꯡꯗꯕꯣꯏ, ꯑꯗꯨꯕꯨ ꯀ꯭ꯂꯥꯁ 9 ꯀꯥꯔꯛꯂꯕꯅꯤꯅ ꯀꯥꯗꯕꯗꯤ ꯌꯥꯗꯦ꯫ ꯅꯝꯐꯨꯗ ꯑꯩꯁꯨ ꯃꯥꯒꯤ ꯋꯥꯈꯜꯗꯣ ꯈꯔ ꯇꯞꯅ ꯀꯥꯎꯊꯣꯛꯄ ꯇꯝꯂꯗꯨꯅ ꯁ꯭ꯀꯨꯜ ꯑꯗꯨꯝ ꯀꯥꯔꯤ꯫ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯠꯇꯕꯨ ꯑꯩꯅ ꯍꯟꯅ ꯌꯦꯡꯒꯦ ꯍꯥꯏꯅ ꯈꯟꯈꯤꯕꯗꯤ ꯂꯩꯇꯦ꯫ ꯃꯇꯧ ꯑꯁꯤꯒꯨꯝꯅ ꯌꯥꯝꯅ ꯋꯥꯅ ꯑꯩꯁꯨ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯖꯩ꯫ ꯑꯩꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯍꯥꯛ ꯑꯗꯨꯒ ꯄꯥꯎ ꯐꯥꯎꯅꯕ ꯐꯪꯈꯤꯗ꯭ꯔꯕꯁꯨ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯕ ꯑꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯈꯔ ꯃꯈꯩꯗꯤ ꯄꯦꯟꯊꯣꯛꯏ꯫ ꯃꯥꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯃꯃꯥꯟꯅꯕꯤ ꯑꯗꯨꯗꯒꯤ ꯍꯪꯕꯗꯒꯤ ꯃꯥꯒꯤ ꯃꯔꯝꯁꯤ ꯑꯌꯥꯝꯕ ꯈꯪꯗ꯭ꯔꯕꯃꯛꯁꯨ ꯈꯔ ꯃꯈꯩꯗꯤ ꯑꯩꯅ ꯈꯪꯕ ꯉꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯅ ꯀ꯭ꯂꯥꯁ 10ꯁꯨ ꯋꯥꯅ ꯂꯣꯏꯁꯤꯟꯈꯤ꯫ ꯑꯩꯅꯁꯨ ꯃꯥꯒꯤ ꯃꯇꯥꯡꯗ ꯃꯃꯥꯟꯅꯕꯤꯗꯒꯤ ꯍꯪꯍꯧꯕ, ꯃꯥꯒꯤ ꯃꯃꯤꯡ, ꯂꯩꯐꯝ, ꯂꯩꯀꯥꯏ ꯂꯣꯏꯅ ꯈꯪꯂꯕꯅꯤꯅ ꯀ꯭ꯂꯥꯁ 10 ꯂꯣꯏꯔꯒ ꯊꯥꯕꯜ ꯁꯤꯟꯕ ꯃꯇꯝꯗ ꯑꯩꯅꯁꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯊꯥꯕꯜ ꯆꯣꯡꯕ ꯑꯗꯨꯗ ꯌꯥꯎꯕ ꯆꯠꯈꯤ꯫ ꯑꯩꯁꯨ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯆꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯊꯥꯕꯜ ꯑꯗꯨꯒꯤ ꯕꯤꯠꯇ ꯆꯠꯄ ꯅꯠꯇꯦ꯫ ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯎꯔꯕꯗꯤ, ꯊꯦꯡꯅꯔꯕꯗꯤ ꯈꯟꯗꯨꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯆꯠꯆꯕꯅꯤ꯫ ꯑꯩꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯊꯥꯕꯜ ꯆꯣꯡꯕꯗꯤ ꯌꯥꯎꯕ ꯎꯗꯦ, ꯑꯗꯨꯕꯨ ꯑꯩꯅ ꯑꯗꯨꯝ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯄꯗꯒꯤ ꯃꯥꯗꯨ ꯃꯃꯥꯈꯣꯏꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯕꯗꯤ ꯎꯔꯦ꯫ ꯀꯨꯏꯅ ꯎꯅꯗꯕꯒꯤꯔ ꯈꯪꯗꯦ, ꯃꯁꯛꯇꯨꯁꯨ ꯌꯥꯝꯅ ꯍꯦꯜꯂꯤ ꯐꯖꯊꯣꯛꯄ꯫ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯑꯩꯅꯁꯨ ꯃꯥꯕꯨ ꯀꯧꯅꯤꯡꯕ ꯑꯃ ꯐꯥꯎꯈꯤ꯫ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯕꯗꯨꯅ ꯃꯤꯒꯤ ꯑꯣꯏꯈꯤꯅꯤ ꯈꯜꯂꯨꯕꯗ ꯌꯥꯝꯅꯁꯨ ꯄꯥꯝꯃꯨꯏ꯫ ꯃꯁꯛꯁꯨ ꯍꯦꯟꯅ ꯐꯖꯔꯝꯕꯅꯤꯅ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯣꯏꯅꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯄꯨꯛꯅꯤꯡꯗ ꯌꯥꯝꯅ ꯃꯤꯄꯥꯏꯖꯩ꯫ ꯑꯁꯨꯛ ꯐꯖꯕ, ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯑꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯗꯅ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯕꯗꯤ ꯈꯜꯂꯨꯕꯗ ꯏꯁꯥ ꯏꯊꯟꯇ ꯈꯝꯕꯟ ꯆꯥꯎꯖꯔꯛꯏ꯫ ꯑꯩꯅꯁꯨ ꯈꯜꯂꯤ, ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯑꯁꯨꯝꯅ ꯇꯧꯕ ꯖꯥꯠꯂ? ꯑꯗꯨꯕꯨ ꯑꯩꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯔꯤꯕꯁꯦ ꯃꯥ ꯃꯁꯥꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ꯫ ꯑꯩꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯃꯥꯅ ꯀꯌꯥꯔꯛꯇ꯭ꯔꯕ ꯊꯣꯛꯂꯕꯗꯤ ꯑꯩꯅ ꯑꯃꯨꯛ ꯀꯔꯤ ꯑꯣꯏꯕ ꯍꯥꯏꯗꯨꯅ ꯏꯊꯟꯇꯇ ꯈꯟꯖꯕꯗꯗ ꯋꯥꯈꯜꯁꯦ ꯌꯧꯏ꯫ ꯏꯃꯥꯟꯅꯕꯁꯤꯡꯅꯁꯨ
bai thaban chongba laklaga kanano nangna koithi thiribado nungsinaba nupi laklaga koitan tanabagi type tawi aikhoidaga wa loliro nangi se haiduna su hanglai ainasu nate bai aikoi school tamligaidagi nupi masak phajaba ma aina dum lumbane ma masanadi khangjadaba adu moigi lekai ni sise ma thorakpra haiduna yengbane imanabasing adunasu yaubro thoklaklabro haiduna hangi ainasu imanabasing dudi karan yamna tabanina haini hairoi khangdi makhoidi aina kitang haibada henjin tawgidoriba ngaktani adunasu aina makhoida wadu lole yaudre bai madi yamna chamjabane sugumbase kaya henasu pamjadabani aduna tholaktraba male haiduna aisu wa lotli numinaduda aina khut thinduna adagi sini haina airamba thoklabadi ngasi aina thingnariba awabase thingnaramdabasu yai tawbatabu aiga loinariba imanaba sing asinasu aina nungsijariba nupi ado mahak makni haibado khangdabana imanaba singi maraktagisu nungsipami hairuba matamda makhoigisu mara nate imanaba sing adudadi aina thaban chongba tholaktre haikrabanina aina nungsijariba nupi adubudi thaban chongbado asingma makilai ngaihak lairaba matungda masu thaban chongba adu yawba changki nungsiba hemanbana magi makut adu fawba ai paiba ngamkide magi manakta changba fawba ngamjakide maram aduna imanaba sing adunasu aina nungsijariba nahandagi khanjaragliba nupi adugi kutang adu paiki makhoina makut paiduna thaban chongba uraga aina isa ithan khata porok jaksai aise nupadi okhak thoksadaba jani adubu atai nupi pairaga chongbadi ngami aina nungsijariba mahak asigi khutang paibada aigi isada mihul aduki matik chongliba karigino magi masakse uba matamda aina haigi khanba wa phongdokani khana laglaga magi masakse he uba matamda phongdokpa ngamgidre lon thoktaba mi amagumna aina asaba mutri amagum tumina adumak leptuna leiribasina karigino haidunadi isa ithanda khanjai matam aduda aina phongdokpa ngamdrabasu imanaba singi mateng lauduna haihalamlabadi ngasi ibani makhataba punsida nungsi janana adumak leiba phanglamgadabani magi manakta changduna thaban chongba yaukriba imanaba adusu ina kara khunba machani paisa nungsagi damakta makhoida karisu awaba thoina leite tawge habada ngamlibani mama mapa khoisu loina ina khulli thabaksu loina tawbana masaksu imanaba sing asigi marakta mana khwaidagi hena fajai mana hek hairuba nupi khudingmak yaraktaba amata leite aisu kaya thoina bapti oisiludabani adubu ngaihak leiraba matungda imanaba adu thaban chongba adudagi thoklaklaga bai adagi nupi si masak khangbra aisu karisu thoina khanjilude au khange bai akhoi class 8 fawba taminarapani asumna haidokhi imanaba aduna yam phare adudi nang aina amta haibigera aina su kaidainu he kaudi kaunade adum school pulakpagi masak khange haibai wani aina taba atopa mana haigi hayalu atai manaba khaisiti pura berane me aigi hayo hairaga moigi oina haijal lairamgani ba nangna khara bap tai tawbani kedoragi ni bai manadi khangdabani na ingonda haijaragli ba somdana aina nungsi haiba fawba phongdopa ngamdaba kai yamna pamuduna thamjariba imanaba oirabasu swai matangse yoradi I karakani haiduna pungningsda yamna khanjai nangna imanaba taida haiba ki dumaina aina su oina aigi haijalamladi kamai doba imanaba dunasu yare karan dawrano nangna khara phayena tawbani adom tabiyu hoi kedoragi ba ngai khoba thaban jongi kansidadi aisu talleba atopa nupi su mayam le ngasi natrasu hayeng kona tamningna hayai kedorage moigi lekai ne se kaisu sen giroi pai gi dobonati imanaba dunasu hoi phare ado nang haidi hayo soiba yade ko aisu yamna di sauningi aina fawba haiba ngamdagai pamuduna thamjariba aduga mana ngasi kata thengnaraga nungsibami amta haibiyu kaina masi hungkala kar sora loira tarakani se mangondadi haiba nate aigi pungningda khanjabani adagidi aisu thabando makhadana lainingdre kuina leitharabadi girigiri taktuna khudaduda mangonda haikrabadi aina nahandagi sagatjariba manglanse kaiba tare khalladuna aisu lawa yare bai chalasla thabanni kaina yamna nungaite nupi masak fajabasu amata yaudi haijalaga atopa mafam amada amuk lai adumna thabal atopa mafam amada ngaihak chongluraba matungda aikhoisu yumda hanarae imanaba adugadi aigadi kaya thoina yum nangnabu oide sumna khaki adum tinabagi punbani
ꯃꯣꯏꯗꯤ ꯏꯅꯥꯁꯨ ꯌꯥꯝꯅ ꯈꯨꯜꯂꯤ, ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯂꯥꯏꯔꯔꯦ꯫ ꯑꯗꯨꯅ ꯑꯩꯅꯁꯨ ꯃꯈꯣꯏꯒ ꯆꯠꯃꯤꯟꯅꯕ ꯃꯇꯝꯗ ꯏꯁꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯈꯪꯖꯗꯨꯅ ꯆꯠꯆꯩ꯫ ꯃꯈꯣꯏꯅꯕꯨꯗꯤ ꯄꯩꯁꯥ ꯄꯥꯏꯕꯅꯤꯅ ꯑꯗꯨ ꯑꯗꯥꯒꯤ ꯀꯔꯤꯝꯇ ꯈꯟꯕ ꯅꯠꯇꯦꯗ, ꯆꯨꯝꯅꯈꯛꯀꯤ ꯄꯨꯟꯕ ꯅꯨꯡꯉꯥꯏꯕꯒꯤ ꯑꯗꯨꯃꯛ ꯂꯣꯏꯅꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯗꯨꯅ ꯍꯦꯟꯅ ꯅꯛꯁꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯗꯤ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯩꯅꯗꯤ ꯃꯥꯅ ꯍꯥꯏꯈ꯭ꯔꯤꯕ ꯋꯥꯍꯩ ꯑꯗꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯨꯝꯕ ꯆꯥꯕ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯃꯈꯩ ꯑꯗꯨꯃꯛ ꯂꯩ꯫ ꯅꯣꯡꯃꯁꯨ ꯏꯃꯥꯟꯅꯕꯁꯤꯡ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯕ ꯃꯇꯝꯗ ꯅꯍꯥꯟꯒꯤ ꯋꯥꯐꯝꯗꯣ ꯍꯧꯗꯣꯔꯛꯏ꯫ ꯑꯩꯅꯁꯨ ꯚꯥꯏ, ꯃꯤ ꯃꯌꯥꯝ ꯂꯩ, ꯏꯕꯥꯅꯤ ꯈꯛꯇꯪ ꯂꯩꯕꯗ ꯇꯝꯅꯤꯡꯅ ꯋꯥꯔꯤ ꯁꯥꯟꯅꯁꯦ, ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯑꯇꯣꯞꯄꯗꯤ ꯈꯪꯍꯟꯅꯤꯡꯗꯦ ꯍꯥꯏ, ꯑꯗꯨꯒ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯍꯧꯗꯣꯔꯛꯂꯕꯗꯤ ꯂꯣꯏꯅ ꯈꯪꯈꯤꯔꯣꯏꯗ꯭ꯔꯣ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯋꯥꯗꯣ ꯑꯃꯔꯣꯝꯗ ꯅꯥꯊꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯅꯨꯄꯤꯁꯨ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯃ ꯀꯣꯏꯔꯤꯕꯅꯤ꯫ ꯀꯔꯤꯅꯨꯡꯒꯤ ꯑꯩꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯤꯁꯤꯗ ꯃꯤꯇꯥꯔꯨꯔꯤꯕꯅꯣ ꯈꯪꯗꯦ꯫ ꯃꯁꯤ ꯏꯃꯥꯟꯅꯕ ꯀꯣꯏꯔꯝꯗ꯭ꯔꯒꯗꯤꯅꯦ ꯃꯈꯣꯏꯁꯦ ꯃꯦꯠꯀꯗꯕꯅꯤꯍꯦ꯫ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯀꯣꯏꯖꯔꯕꯁꯨ ꯃꯁꯛ ꯃꯇꯧꯁꯨ ꯋꯠꯇꯦ, ꯑꯗꯨꯃꯛ ꯐꯖꯩ꯫ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯅꯨꯄꯤꯅ ꯉꯥꯎꯅꯕ ꯁꯛꯇꯥꯅꯤ꯫ ꯃꯃꯥ ꯃꯄꯥ ꯍꯥꯏꯔꯦ, ꯄꯩꯁꯥꯁꯨ ꯄꯥꯏꯕꯅꯤꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇꯁꯨ ꯌꯥꯔꯛꯇꯕ ꯇꯧꯗꯦ꯫ ꯑꯗꯨꯅ ꯑꯩꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅꯁꯨ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯍꯥꯏꯗꯅꯕ ꯍꯥꯏꯗꯨꯅ ꯈꯔ ꯃꯈꯩꯗꯤ ꯂꯩꯊꯣꯛꯄꯅꯤ꯫ ꯏꯃꯥꯟꯅꯕ ꯀꯧꯕꯅ ꯃꯥꯁꯨ ꯑꯩꯉꯣꯟꯗ ꯒꯤꯔꯤ ꯇꯛꯂꯛꯏ꯫ ꯑꯩꯅꯁꯨ ꯚꯥꯏ ꯉꯥꯏꯈꯣ, ꯇꯟꯖꯥ ꯑꯃ ꯌꯦꯡꯒꯦ꯫ ꯑꯩ ꯃꯥꯒꯗꯤ ꯀꯌꯥ ꯊꯣꯏꯅ ꯀꯧꯅꯗꯦ, ꯑꯗꯨꯅ ꯈꯔꯗꯤ ꯏꯀꯥꯏ꯫ ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯤ ꯑꯃꯈꯛꯇꯤ ꯑꯩꯒ ꯈꯪꯅꯩꯌꯦ, ꯃꯉꯣꯟꯗ ꯇꯧꯔꯒ ꯍꯥꯏꯍꯜꯂꯒꯦ ꯚꯥꯏ꯫ ꯅꯨꯄꯤ ꯍꯥꯏꯕꯁꯤꯕꯨ ꯃꯁꯥꯃꯛꯇ ꯍꯥꯏꯔꯗꯤ ꯃꯒꯨꯟ ꯈꯔ ꯋꯥꯠꯄꯅꯤ꯫ ꯑꯗꯨꯅ ꯃꯃꯥꯟꯅꯕꯤꯗꯒꯤ ꯈꯨꯠꯊꯥꯡ ꯂꯧꯔꯒ ꯃꯇꯝ ꯈꯔ ꯆꯪꯍꯜꯂꯒ ꯑꯗꯨꯅꯁꯨ ꯅꯨꯡꯁꯤꯅꯕ ꯍꯦꯟꯕꯅꯤ, ꯀꯩꯗꯧꯔꯒꯦ ꯚꯥꯏ? ꯇꯍꯥꯈꯤꯅꯣ꯫ ꯅꯪ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯃꯇ ꯀꯣꯏꯗꯕꯤꯗ ꯀꯉꯥꯎꯅꯔꯒ ꯂꯩꯕꯁꯨ ꯅꯠꯇꯦꯗꯅ꯫ 5-6 ꯀꯣꯏꯔꯤꯗꯨꯗꯒꯤ ꯄꯦꯟꯗ꯭ꯔꯗꯨꯅ ꯑꯩꯅ ꯃꯁꯛ ꯈꯪꯕ ꯅꯨꯄꯤ ꯈꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯋꯥꯗꯣ ꯑꯃꯔꯣꯝꯗ ꯅꯥꯊꯩꯈꯤ꯫ ꯑꯩꯁꯨ ꯊꯃꯣꯏꯅꯨꯡꯗ ꯂꯩꯕ ꯋꯥꯍꯩꯗꯣ ꯐꯣꯡꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯈꯤ꯫ ꯑꯩꯅ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯤꯗꯤ ꯏꯃꯥꯟꯅꯕꯗꯨꯅ ꯈꯪꯕ ꯅꯠꯇꯕꯅ ꯃꯥꯁꯨ ꯀꯔꯤꯃꯠꯇ ꯈꯪꯗꯦ꯫ ꯑꯩꯅꯁꯨ ꯇꯟꯖꯥ ꯑꯗꯣ ꯂꯧꯗꯨꯅ, ꯚꯥꯏ, ꯅꯪꯁꯨ ꯅꯨꯄꯤ ꯑꯇꯣꯞꯄꯁꯨ ꯃꯌꯥꯝ ꯑꯃ ꯀꯣꯏ, ꯑꯗꯨꯒ ꯃꯥꯕꯨ ꯑꯃꯨꯛ ꯅꯨꯡꯁꯤꯔꯛꯏꯁꯤꯅ ꯍꯟꯗꯛꯀꯤꯁꯤꯅ ꯀꯔꯝꯕ ꯈꯨꯅꯨꯡꯁꯤꯅꯣ? ꯅꯠꯇꯦ, ꯅꯪꯕꯨ ꯅꯨꯄꯤ 1-2 ꯈꯛ ꯀꯣꯏꯕꯁꯨ ꯅꯠꯇꯦ, ꯃꯌꯥꯝ ꯑꯃ ꯀꯣꯏꯔꯤꯕꯗꯨꯕꯨ ꯍꯣꯠꯅꯕ ꯉꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕ? ꯅꯨꯄꯤ ꯍꯥꯏꯔꯦ, ꯃꯁꯛꯁꯨ ꯂꯣꯏꯅ ꯐꯖꯩ, ꯅꯪꯅ ꯍꯥꯏꯔꯨꯕꯗ ꯌꯥꯗꯕ ꯑꯃꯠꯇꯁꯨ ꯌꯥꯎꯔꯛꯇꯦ꯫ ꯅꯁꯛ ꯅꯇꯧꯁꯨ ꯐꯖꯩ, ꯅꯔꯜ ꯍꯥꯏꯔꯦ ꯄꯩꯗꯅ ꯂꯩꯔꯦ꯫ ꯑꯗꯨꯗ ꯅꯪꯅ ꯑꯃꯨꯛ ꯍꯟꯗꯛꯀꯤꯁꯦ ꯄꯥꯝꯂꯛꯏꯁꯤꯅ ꯀꯩꯒꯤꯅꯣ ꯚꯥꯏ? ꯑꯁ ꯚꯥꯏ, ꯅꯪꯒꯤ ꯋꯥꯍꯪꯁꯤꯗꯤ ꯂꯣꯏꯔꯦꯍꯦ꯫ ꯅꯨꯄꯤ ꯅꯨꯡꯁꯤ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯨꯕꯒꯤ ꯄꯨꯔꯥ ꯍꯤꯁꯇ꯭ꯔꯤ ꯐꯥꯛꯇꯅ ꯂꯩꯕꯩ ꯋꯥꯅꯤꯗ꯫ ꯁꯤꯟꯐꯝꯗꯣ ꯑꯣꯟꯅꯔꯦ ꯚꯥꯏ, ꯄꯨꯂꯤꯁ ꯑꯣꯏꯒꯗꯕꯅꯦ꯫ ꯍꯣ, ꯑꯣꯏꯅꯤꯡꯉꯦ, ꯄꯩꯁꯥꯗꯣ ꯂꯩꯇꯕ, ꯅꯪ ꯅꯝꯕꯤꯒꯦ ꯍꯥꯏꯕꯔꯣ? ꯄꯩꯁꯥ ꯂꯩꯇꯕ, ꯄꯨꯂꯤꯁ ꯑꯣꯏꯕ ꯐꯪꯗꯕ ꯑꯩꯈꯣꯏꯗꯤ ꯏꯃꯥꯟꯅꯕ ꯇꯛꯈꯠꯇ꯭ꯔꯗꯤ ꯀꯅꯥꯗ ꯇꯛꯈꯠꯂꯨ ꯍꯥꯏꯕꯅꯣ? ꯍꯣ, ꯑꯗꯨꯕꯨ ꯍꯥꯏꯕ, ꯅꯨꯄꯤ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯒ ꯅꯪꯅ ꯍꯪꯂꯤꯕ ꯋꯥꯍꯪꯗꯨꯕꯨ ꯀꯩꯅꯣ? ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯚꯥꯏ, ꯅꯨꯄꯤꯗꯨꯁꯨ ꯃꯌꯥꯝ ꯑꯃ ꯀꯣꯏꯕꯅꯤꯅ ꯍꯟꯗꯛꯀꯤꯁꯤꯁꯨ ꯑꯗꯨꯝ ꯀꯣꯏꯁꯜꯂꯒ ꯅꯪꯒꯤꯅꯦ ꯍꯥꯏꯗꯨꯅ ꯀꯟꯖꯜꯂꯒ ꯊꯝꯒꯗꯣꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯇꯧꯕꯤꯒꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯅꯪꯒꯤꯗꯤ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯗ ꯈꯥꯏꯗꯣꯔꯛꯄ ꯌꯥꯏꯗꯅ, ꯁꯤꯃꯁꯨ ꯑꯩꯉꯣꯟꯗ ꯈꯥꯏꯔꯣꯗꯅ꯫ ꯑꯩꯅꯁꯨ ꯐꯥꯒꯤ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯑꯗꯨꯝꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯟꯅꯕꯗꯨꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯍꯥꯟꯗꯒꯤ ꯀꯣꯏꯔꯛꯏꯕ ꯃꯌꯥꯝꯁꯤꯗꯤ ꯃꯜꯂꯦ, ꯌꯥꯗ꯭ꯔꯦ, ꯁꯤꯗꯤ ꯑꯅꯧꯕꯅꯤ, ꯑꯩꯒꯤ ꯑꯣꯏꯅ ꯊꯃꯣꯏꯅꯨꯡꯗ ꯂꯦꯡꯗꯅ ꯊꯝꯒꯦ ꯈꯜꯂꯤ꯫ ꯃꯁꯛꯁꯨ ꯌꯥꯝꯅ ꯏꯪ ꯇꯞꯄꯤ, ꯌꯥꯝꯅꯁꯨ ꯆꯝꯃꯤ꯫ ꯑꯩꯅ, ꯁꯦꯡꯂꯕ꯭ꯔꯅꯦ? ꯑꯃꯨꯛ ꯑꯇꯣꯞꯄ ꯎꯔꯒ ꯁꯤ ꯑꯃꯨꯛ ꯐꯤꯃꯟ ꯇꯥꯔꯦ ꯍꯥꯏꯒꯗꯣꯏꯔꯣ? ꯑꯩꯗꯤ ꯅꯨꯄꯤꯕꯨ ꯑꯃꯠꯇ ꯍꯥꯏꯅꯤꯡꯗ꯭ꯔꯦꯗ꯫ ꯅꯪꯅ ꯐꯤꯃꯟ ꯇꯥꯔꯦꯅ ꯊꯜꯂꯝꯕꯁꯦ ꯑꯁꯤ ꯑꯣꯏꯅ ꯀꯣꯏꯔꯁꯤꯔ ꯈꯪꯗꯦ꯫ ꯀꯩꯒꯤꯅꯣ ꯚꯥꯏ? ꯃꯔꯝꯗꯤ ꯅꯪꯅ ꯍꯥꯏꯕꯈꯩꯁꯦ ꯂꯣꯏꯅ ꯃꯁꯛ ꯐꯖꯩ, ꯍꯟꯗꯛꯀꯤꯁꯤꯁꯨ ꯐꯖꯩ꯫ ꯅꯪꯒꯤ ꯍꯥꯏꯕ ꯁꯥꯔꯒ ꯑꯩꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯏꯔꯝꯂꯁꯤꯔ ꯈꯪꯗꯦꯅꯦ ꯚꯥꯏ꯫ ꯀꯥꯔꯟꯗꯣ ꯇꯧꯔꯛꯑꯅꯨ ꯚꯥꯏ, ꯅꯪꯅ ꯈꯔ ꯊꯥꯖꯩꯌꯦꯅ ꯅꯪꯉꯣꯟꯗ ꯍꯥꯏꯍꯟꯒꯦ ꯇꯧꯕꯅꯤ, ꯅꯠꯇ꯭ꯔꯗꯤ ꯅꯍꯥꯟꯅ ꯏꯃꯥꯟꯅꯕ ꯑꯇꯩꯁꯤꯗ ꯍꯥꯏꯍꯟꯕ ꯌꯥꯔꯕꯅꯤ꯫ ꯐꯥꯒꯤ ꯇꯧꯕꯅꯤꯗ, ꯅꯪꯒꯤ ꯅꯑꯣꯡ ꯌꯦꯡꯊꯣꯛꯀꯦ ꯇꯧꯕꯅꯤ, ꯍꯥꯏꯕꯤꯒꯦ, ꯁꯣꯏꯗꯅ ꯍꯥꯏꯕꯤꯒꯦ꯫ ꯑꯗꯣ ꯑꯃꯨꯔꯛꯇꯒꯤ ꯍꯦꯟꯅꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯃꯣꯏꯀꯣ? ꯑꯗꯨꯗ ꯌꯥꯔꯛꯇ꯭ꯔꯒꯗꯤ ꯅꯁꯥꯒꯤ ꯗꯥꯏꯇ, ꯅꯪꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯒꯦꯔꯥ, ꯑꯇꯣꯞꯄ ꯍꯥꯏꯍꯟꯒꯦꯔꯥ, ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯣ꯫ ꯑꯩ ꯑꯃꯨꯔꯛꯇ ꯍꯦꯟꯅ ꯍꯥꯏꯕꯗꯤ ꯉꯝꯂꯣꯏꯀꯣ? ꯏꯃꯥꯟꯅꯕꯗꯨꯅꯁꯨ ꯍꯥꯏꯕ ꯌꯥꯅꯕ ꯈꯔꯁꯨ ꯇꯥꯛꯄꯤꯔꯝꯃꯣ, ꯀꯩꯗꯧꯔꯒꯦ? ꯄꯨꯔꯥ ꯃꯤ ネꯛꯂꯒ ꯍꯥꯏꯍꯟꯕꯒꯤ ꯇꯥꯏꯞꯇ ꯇꯧꯏ꯫ ꯃꯥꯅꯗꯤ ꯈꯪꯖꯗꯕꯅꯤꯅ ꯑꯗꯨꯝꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ꯫ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯁꯤꯗꯗꯤ ꯃꯥꯒꯤ ꯋꯥꯔꯤ ꯍꯦꯛ ꯐꯧꯗꯣꯔꯛꯄꯒ ꯏꯃꯥꯟꯅꯕ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯁꯦ ꯃꯦꯠꯇꯨꯅ ꯊꯝꯅꯤꯡꯂꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯥꯗꯤ ꯈꯪꯖꯕ ꯅꯠꯇꯦ꯫
ꯃꯁꯤ ꯈꯜꯂꯨꯔꯒ ꯈꯣꯏꯗꯧꯁꯤ ꯁꯨꯝ ꯁꯥꯎꯅꯤꯡꯉꯤꯍꯦ ꯅꯍꯥꯟꯗꯒꯤ ꯑꯩꯅ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯩꯒ ꯀꯣꯏꯅꯔꯤꯕꯅꯤ ꯊꯣꯛ ꯍꯥꯏꯔꯗꯤ ꯃꯁꯤ ꯁꯣꯏ ꯁꯤꯅꯤꯁꯦ ꯉꯁꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯏꯔꯥꯜ ꯑꯃꯅꯤ ꯑꯩꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯊꯝꯖꯔꯤꯕ ꯃꯍꯥꯛꯇꯣ ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯄ ꯉꯝꯈꯤꯗꯕ ꯑꯁꯤꯅ ꯑꯩꯒꯤꯁꯨ ꯑꯆꯧꯕ ꯑꯁꯣꯏꯕ ꯏꯔꯥꯜ ꯑꯃꯅꯤ ꯅꯨꯡꯁꯤꯔꯕꯁꯨ ꯅꯨꯡꯁꯤꯅ ꯏꯃꯥꯟꯅꯕꯅ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯕꯅꯤꯅ ꯑꯩꯁꯨ ꯍꯥꯏꯕꯗ ꯑꯗꯨꯃꯛ ꯇꯥꯔꯤ ꯃꯉꯣꯟꯗꯗꯤ ꯗꯥꯏꯔꯦꯛ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯃꯥꯒ ꯇꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯤ ꯑꯗꯨꯗ ꯑꯩꯅꯁꯨ ꯍꯥꯏꯍꯜꯂꯤ ꯑꯗꯨꯕꯨ ꯃꯇꯝꯗꯤ ꯈꯔ ꯀꯨꯏꯅ ꯆꯪꯉꯤ ꯑꯩꯁꯨ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯈꯟꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕꯅꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯕꯗꯤ ꯐꯅꯤꯗ ꯈꯟꯗꯨꯅ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒ ꯑꯩꯒ ꯅꯣꯡꯃ ꯂꯝꯕꯤꯗ ꯊꯦꯡꯅꯕꯗ ꯑꯩꯁꯨ ꯍꯪꯗ ꯌꯥꯗꯕꯅꯤꯅ ꯅꯍꯥꯟꯒꯤ ꯋꯥꯐꯝꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅꯁꯨ ꯍꯣꯏ ꯌꯥꯕꯨꯗꯤ ꯌꯥꯔꯕꯅꯦ ꯑꯩꯁꯨ ꯅꯣꯏꯒ ꯊꯦꯡꯅꯗꯕꯗꯨꯗ ꯀꯔꯝ ꯀꯥꯟꯗ ꯍꯥꯏꯒꯗꯣꯏꯅꯣ ꯈꯟꯗꯨꯅ ꯂꯩꯕꯅꯤ ꯑꯩꯗꯤ ꯄꯨꯡꯉꯛꯎꯔꯦ ꯃꯥꯅ ꯇꯔꯥꯏꯅꯒ ꯌꯥꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯗꯨ ꯈꯜꯂꯨꯗꯕꯅꯤ ꯃꯁꯛꯁꯨ ꯐꯖꯕꯅꯤꯅ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯀꯣꯏꯅꯕꯒ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯩꯒꯤ ꯈꯨꯍꯥꯏꯗꯨꯁꯨ ꯌꯥꯅꯤꯡꯅꯕ ꯈꯨꯍꯥꯏ ꯍꯥꯏꯈ꯭ꯔꯦꯅꯦ ꯃꯁꯛ ꯌꯥꯝꯅ ꯐꯖꯕ ꯅꯪꯒꯤ ꯅꯥꯀꯟꯗ ꯊꯥꯕꯜ ꯆꯣꯡꯃꯤꯟꯅꯕ ꯅꯨꯄꯥ ꯐꯖꯅ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯈꯤꯕꯗꯨꯗ ꯃꯥꯁꯨ ꯀꯌꯥꯗ ꯇꯧ ꯉꯝꯃꯤꯕ ꯅꯨꯄꯤꯅꯣꯅꯦ ꯑꯇꯩ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯄꯥꯏꯔꯗꯤ ꯈꯪꯗ꯭ꯔꯒ ꯏꯃꯥꯟꯅꯕ ꯃꯁꯛ ꯐꯖꯕ ꯑꯁꯤꯗꯤ ꯃꯥꯗꯤ ꯀꯥꯎꯗꯕꯤꯗ ꯊꯃꯣꯏꯅꯨꯡꯗꯒ ꯌꯦꯛꯇꯨꯅꯒ ꯊꯜꯂꯝꯃꯤ ꯃꯁꯤ ꯅꯨꯄꯤꯁꯤꯁꯨꯕ ꯉꯁꯤ ꯁꯣꯏꯅꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯕꯅꯣ ꯑꯗꯨꯗ ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯍꯣꯏ ꯌꯥꯔꯛꯑꯗꯤ ꯐꯔꯦ ꯑꯩꯁꯨ ꯏꯃꯥꯟꯅꯕꯗꯨꯗ ꯍꯥꯏꯈ꯭ꯔꯒꯦ ꯑꯗꯣ ꯌꯥꯔꯕꯅꯤꯅ ꯃꯕꯥꯅꯤꯁꯨ ꯑꯃꯨꯛꯇꯪ ꯎꯅꯍꯟꯁꯤ ꯍꯥꯏꯕꯅꯤꯗ ꯍꯣꯏ ꯌꯥꯏꯌꯦ ꯃꯇꯝꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯊꯣꯛꯆꯔꯛꯑꯒꯦ ꯁꯤ ꯍꯥꯏꯔꯒ ꯃꯃꯥꯟꯅꯕꯤꯗꯨꯁꯨ ꯆꯠꯈ꯭ꯔꯤ ꯑꯩꯗꯤ ꯃꯊꯥꯁꯤꯅ ꯎꯪꯗꯨꯅ ꯌꯨꯝꯗ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯂꯥꯛꯂꯤꯕꯅꯤ ꯌꯥꯅꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛꯇꯪꯗꯤ ꯎꯅꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯒꯤꯗꯤ ꯃꯁꯥ ꯃꯁꯥ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯈ꯭ꯔꯦ ꯑꯩꯁꯨ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯑꯣꯏꯕꯅ ꯃꯥꯅ ꯏꯅꯥꯛ ꯈꯨꯟꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯀꯔꯤꯁꯨ ꯑꯌꯦꯠꯄ ꯄꯤꯅꯤꯡꯗ꯭ꯔꯦꯗ ꯑꯩꯅ ꯍꯥꯟꯅ ꯐꯣꯡꯗꯣꯛꯂꯒ ꯌꯥꯗꯕꯤꯗ ꯏꯃꯥꯟꯅꯕꯅ ꯀꯣꯏꯈꯤꯕ ꯑꯣꯏꯔꯒꯗꯤ ꯑꯩꯁꯨ ꯄꯦꯜꯂꯣꯏꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯐꯣꯡꯗꯣꯛꯇꯕꯅ ꯑꯩꯒꯤꯁꯨ ꯏꯔꯥꯜ ꯑꯃ ꯆꯥꯎꯅ ꯂꯩꯖꯕꯒꯤ ꯑꯋꯥꯕꯁꯦ ꯈꯪꯖꯔꯒꯦ ꯈꯟꯗꯨꯅ ꯑꯗꯨꯃꯛ lei. Emanaba adusu nahan makhaidi thengnaba kudingi akhoi punba kudingi giri taklambani hojikti pau phongnakibadagi mawa mapausu amata palakhidre akhoi punbadasu ainasu pungba talle maga nahan kai koinariba nupi adugi maramdadi karisu hangtraga hanakisi panghangta hangi hairakani khanbadagi ainasu imanabasi uraga pangsauta saungningi maram asina kaya thoinasu punre makoina punsi hairaklabasu aina adumak laithoi tawadabu imanabagi lamchati aina mayek sengna khangi mana kari tawrakani kari tawbigani haibasu loinamak khangi adubu migi nuksinabada aina khut thingsinba oina thoklani khanduna wahai amata phawadi haidokite matam khara kuina mabani su adumak nungsinai karimata su ainade yamnasu nungsinaba mali yekengba matamda adubu mamanabi adunadi aingonda karigumba khara hainingbagi mawongsu utli adubu aigi pungning sinadi nupi kana amata bawa yengningba fawkhide nungsibasu ngamloi haiduna khalli matam kharadi isagi iran yajana magi awaba chaina asi khangduna leijarage chaina asi koklaba matam khatada aina atopa nupi amamu nungsiba ngambra haibadu yenglage khanduna aisu aduma khangduna lei matam kaya hokre asumna adum hokibana chahisu ama ani sujinkre mabani gi nungsinabagi mari asisu pattatba makhai adumak nungsinari marak asida imanaba adunasu nupi atei atopa kaya amasu adumak koibagi pausu leptana tari aina nungsijariba mahak adusu imanaba adugi khutta chankhrabani matau karamna ainasu magi mafamdagi aigi nungsiba adubu lawba ngamgani ainasu matam kuina puludrabanina nong phado hairakpada pundrabadi karino makhankrani haiduna imanaba akhoi mayam amok pulli tanja adu lawduna ainasu asumna hangawi bai karamain dawrige adum nungairiba natro paw adum phaungaribra haiba imanabaduna as khangdeda bai hanagi hamuni chahisu amani susilakle aduna masu aigi khutjanaba honaradabane mataw asumna imanaba aduna koiba nupi singse ayambana magi loina makhutta chanba ngaktani
ꯑꯗꯨꯅ ꯑꯩꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯃꯥꯒꯤ ꯈꯨꯠꯇ ꯇꯥꯈꯤꯗ꯭ꯔꯥ ꯈꯟꯕꯗ ꯌꯥꯝꯅ ꯃꯤꯄꯥꯏꯖꯩ꯫ ꯑꯗꯨꯕꯨ ꯃꯕꯥꯅꯤ ꯅꯨꯡꯁꯤꯅꯕ ꯀꯧꯕꯅ ꯑꯩꯅꯗꯤ ꯀꯔꯝꯅ ꯍꯥꯏꯔꯨꯒꯅꯤ? ꯃꯃꯥꯟꯅꯕꯤꯗ ꯍꯥꯏꯒꯗꯕꯗꯨꯁꯨ ꯃꯃꯥꯟꯅꯕꯤ ꯑꯗꯨꯁꯨ ꯀꯌꯥ ꯊꯣꯏꯅ ꯍꯥꯟꯅꯒꯨꯝꯅ ꯀꯧꯅꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯒ ꯑꯃꯅ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯣꯏꯔꯒꯗꯤ ꯐꯩ꯫ ꯋꯥꯐꯝ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯍꯧꯗꯣꯛꯀꯅꯤ? ꯄꯥꯝꯃꯨꯗꯤ ꯌꯥꯝꯅ ꯄꯥꯝꯃꯨꯖꯩ꯫ ꯑꯩꯒꯤ ꯏꯁꯥꯗ ꯊꯥꯡꯅ ꯊꯤꯟꯕꯒꯨꯝꯅ ꯐꯥꯎꯏ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯅꯗꯤ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯌꯥꯗꯁꯨ ꯇꯧꯕꯅ ꯏꯆꯝ ꯆꯝꯅ ꯃꯥꯒꯤ ꯃꯁꯥꯗ ꯂꯩꯕꯗꯨ ꯍꯥꯏꯗꯣꯛꯆꯔꯛꯂꯤꯕ, ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ ꯍꯥꯏꯕꯁꯤ ꯃꯥꯅꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯑꯩꯅꯁꯨ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯎꯟꯅꯕ ꯊꯣꯛꯄ ꯃꯇꯝꯗ ꯃꯊꯟꯈꯛꯇꯗꯤ ꯊꯣꯛꯍꯟꯅꯤꯡꯗꯕꯅꯤ, ꯃꯃꯥꯟꯅꯕꯤꯒ ꯂꯣꯏꯅꯗꯨꯅ ꯆꯠꯍꯟꯅꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯅꯤꯡꯅ ꯍꯥꯏꯕꯗꯤ ꯁꯨꯡꯉꯝ ꯉꯝꯖꯗꯦ꯫ ꯃꯈꯣꯏꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯇꯩ ꯑꯇꯣꯞꯄꯒꯤꯁꯨ ꯁꯥꯟꯅꯕꯗꯒꯤ ꯁꯨꯝ ꯅꯛꯁꯤꯟꯅꯔꯛꯄꯅ, ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯥꯟꯅꯔꯛꯄꯗꯒꯤ ꯑꯩꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯈꯔ ꯁꯥꯎꯕꯗꯒꯤ ꯃꯕꯥꯅꯤ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯄ ꯃꯥꯜꯂꯤ꯫ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯅꯗꯕ, ꯑꯃꯨꯛ ꯍꯟꯖꯤꯟꯅꯕ, ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯁꯥꯎꯅꯕ ꯑꯗꯨꯗꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ, "ꯗꯗꯥ, ꯅꯣꯏꯒꯤ ꯅꯃꯥꯟꯅꯕꯗꯨꯗꯤ ꯀꯩꯅꯣꯍꯦ? ꯃꯥꯗꯤ ꯌꯥꯝꯅ ꯇꯧꯕ ꯉꯝꯃꯤꯅ, ꯅꯨꯄꯤꯁꯨ ꯇꯤꯈꯠꯇꯅ ꯀꯣꯏꯕ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯁꯨ ꯃꯥꯅ ꯀꯣꯏꯕꯤꯔꯦ, ꯑꯗꯨꯒ ꯀꯩꯅꯣ ꯌꯥꯝꯅ ꯍꯥꯏꯕ ꯃꯥꯜꯂꯤ, ꯄꯟꯕ ꯐꯥꯎꯕ ꯇꯜꯂꯤꯗ." ꯑꯩꯅꯁꯨ "ꯈꯪꯗꯦꯍꯦ, ꯅꯨꯡꯁꯤꯅꯕꯅ ꯃꯣꯏꯅ ꯅꯨꯡꯁꯤꯅꯔꯒ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯛꯏ꯫ ꯃꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯕꯨ ꯑꯩꯅ ꯏꯔꯒ ꯄꯤꯕꯁꯤ ꯃꯉꯥꯏꯅꯦ, ꯑꯩꯅ ꯁꯤ ꯍꯥꯏꯌꯨ ꯀꯥꯏꯅ꯫ ꯃꯣꯏ ꯃꯁꯥ ꯌꯥꯅꯔꯒ ꯅꯨꯡꯁꯤꯅꯔꯤ ꯅꯠꯇ꯭ꯔꯣ?" ꯃꯕꯥꯅꯤ ꯈꯟꯅꯔꯦ ꯇꯥꯕꯗꯨꯗ ꯑꯩꯁꯨ ꯉꯁꯤꯗꯤ ꯌꯦꯟ ꯊꯣꯡꯕ ꯑꯗꯨꯝ ꯆꯥꯒꯦ꯫ ꯈꯟꯅꯔꯒ ꯀꯥꯏꯅꯈ꯭ꯔꯕꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯂꯧꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡꯁꯤꯗ ꯁꯤꯡꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯣꯏꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯈꯟꯅꯔꯛꯄꯗꯒꯤ ꯃꯕꯥꯅꯤꯁꯨ ꯄꯥꯎ ꯐꯥꯎꯅꯕ ꯑꯗꯨꯝ ꯈꯔ ꯍꯜꯂꯕꯖꯥꯠꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯗꯨꯗꯤ ꯃꯥꯅ ꯀꯣꯏꯅꯕ ꯅꯨꯄꯤ ꯑꯃ ꯇꯣꯛꯈꯤꯕ ꯍꯥꯏꯕꯁꯤ ꯃꯉꯣꯟꯗ ꯑꯋꯥꯕ ꯆꯩꯊꯦꯡ ꯀꯔꯤꯁꯨ ꯂꯩꯔꯝꯒꯗꯕ ꯅꯠꯇꯦ꯫ ꯃꯔꯝꯗꯤ ꯃꯥꯒꯤꯗꯤ ꯅꯨꯄꯤ ꯀꯩꯁꯨ ꯋꯠꯇꯦ, ꯑꯃ ꯇꯣꯛꯈ꯭ꯔꯕꯁꯨ ꯆꯥꯝꯃ ꯃꯍꯨꯠ ꯁꯤꯟꯕꯤꯅꯕ ꯂꯩꯕꯅ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯀꯔꯤꯁꯨ ꯈꯟꯖꯗ꯭ꯔꯕꯁꯨ ꯑꯩꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯃꯣꯏꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯥꯡꯕ ꯉꯝꯗꯕ ꯆꯩꯅꯥ ꯈꯥꯡꯂꯤꯕꯅꯤ, ꯃꯥꯒꯤꯗꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕ ꯑꯣꯏꯕꯅ꯫ ꯑꯗꯨ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯑꯩꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯕꯥꯅꯤ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯑꯩꯅ ꯃꯥꯕు ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯀꯔꯝꯅ ꯑꯃꯨꯛ ꯐꯣꯡꯗꯣꯛꯀꯅꯤ ꯈꯟꯕꯗ ꯑꯩꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯍꯟꯗꯛꯇꯤ ꯇꯟꯖꯥ ꯑꯁꯤ ꯃꯥꯡꯍꯜꯂꯔꯣꯏꯒꯦ, ꯅꯨꯄꯥ ꯊꯣꯛꯂꯒꯦ ꯈꯜꯂꯗꯨꯅ ꯃꯃꯥꯟꯅꯕꯤ ꯑꯗꯨꯗ ꯏꯀꯥꯏꯅ ꯀꯤꯅ ꯃꯥꯕꯨ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯟꯗꯛꯇꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯁꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯛꯈꯤꯗ꯭ꯔꯦ꯫ "ꯃꯇꯥꯡ ꯑꯁꯤꯒꯤ ꯑꯣꯏꯔꯕꯗꯤ ꯅꯁꯥ ꯑꯣꯏꯅ ꯊꯦꯡꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯣ, ꯑꯩꯁꯨ ꯃꯃꯥꯡꯗꯗꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯄꯥꯡꯉꯤꯗꯅ, ꯍꯟꯗꯛꯀꯤꯁꯤꯃꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ, ꯅꯣꯏꯒꯤ ꯅꯃꯥꯟꯅꯕꯁꯤꯡꯁꯦ ꯑꯃꯠꯇ ꯊꯥꯖꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯩꯁꯨ ꯌꯥꯝꯅ ꯏꯀꯥꯏꯖꯩ, ꯑꯩꯒ ꯇꯤꯟꯅꯕ ꯀꯧꯕꯅ꯫ ꯑꯗꯨꯕꯨ ꯑꯩꯅꯁꯨ ꯍꯣꯏ, ꯃꯥ ꯑꯝꯇꯗꯤ ꯑꯩꯒ ꯊꯦꯡꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯃꯤ, ꯃꯥꯅ ꯈꯥꯡꯂꯤꯕ ꯑꯋꯥꯕꯗꯣ ꯀꯥꯎꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯕꯅꯤ꯫ ꯅꯪꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯎꯅꯅꯕꯒꯤ ꯇꯟꯖꯥꯗꯤ ꯑꯃꯈꯛꯇꯪ ꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤ ꯑꯗꯨꯗ ꯑꯩꯅ ꯀꯣꯟꯕ ꯃꯈꯩ ꯍꯩꯖꯈꯤ꯫ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯐꯖꯅ ꯍꯥꯏꯕꯗꯒꯤ ꯃꯥꯁꯨ ꯊꯣꯛꯂꯛꯈꯤ꯫ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯔꯦ꯫ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃꯁꯨ ꯐꯣꯡꯗꯣꯛꯏ꯫ ꯑꯗꯨꯁꯤꯡꯗꯣ ꯑꯩ ꯂꯣꯏꯅꯃꯛ ꯇꯥꯏ꯫ ꯊꯃꯣꯏꯅꯨꯡꯗ ꯑꯣꯝꯗꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯐꯣꯡꯗꯣꯛꯂꯒ ꯐꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯑꯩꯅ ꯃꯥꯅ ꯁꯥꯎꯅꯤꯡꯂꯤꯕꯁꯤꯡꯗꯣ ꯄꯦꯟꯅ ꯆꯩꯌꯨ, ꯄꯦꯟꯅ ꯉꯥꯡꯊꯣꯛꯎ ꯍꯥꯏꯗꯨꯅ ꯉꯥꯡꯊꯣꯛꯏ꯫ ꯑꯩꯁꯨ ꯑꯗꯨꯃꯛ ꯇꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯥꯅ ꯐꯅ ꯌꯥꯝꯅ ꯑꯗꯨꯝꯅ ꯉꯥꯡꯖꯔꯕꯁꯨ ꯑꯩꯗꯤ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯀꯧꯕꯅ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯀꯥꯎꯊꯣꯛꯂꯒ ꯅꯪꯕꯨ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ, ꯑꯩꯗꯤ ꯅꯪꯕꯨ ꯂꯧꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯐꯝꯗꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯑꯩ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯁꯦ ꯑꯃꯠꯇ ꯊꯥꯖꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯈꯣꯏ ꯄꯨꯟꯅ ꯇꯤꯟꯅꯔꯤꯕꯅꯤ, ꯃꯥꯒ ꯇꯣꯛꯅꯔꯒ ꯅꯪꯒ ꯑꯃꯨꯛ ꯅꯨꯡꯁꯤꯅꯩ ꯍꯥꯏꯔꯕꯗꯤ ꯑꯩꯁꯦ ꯌꯥꯝꯅ ꯂꯩꯈꯥ ꯇꯥꯕ, ꯅꯨꯄꯥ ꯑꯃꯠꯇ ꯀꯣꯏꯕ ꯐꯪꯖꯗꯕꯁꯨ ꯇꯥꯔꯅꯤ꯫ ꯑꯗꯨꯅ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯉꯣ, ꯑꯩꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯅꯨꯄꯥꯁꯨ ꯀꯣꯏꯔꯔꯣꯏ, ꯌꯨꯝꯁꯨ ꯄꯥꯟꯗꯕꯤꯗ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯨ, ꯑꯩꯅ ꯅꯪꯁꯦ ꯁ꯭ꯀꯨꯜ ꯄꯨꯜꯂꯤꯉꯩꯗꯒꯤ ꯅꯨꯡꯁꯤꯖꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯅꯪꯗꯤ ꯀ꯭ꯂꯥꯁ 9 ꯀꯥꯔꯛꯄ ꯃꯇꯝꯗ ꯁ꯭ꯀꯨꯜ ꯑꯃꯗ ꯍꯣꯡꯈꯤꯕꯒꯤ ꯑꯩꯅ ꯐꯣꯡꯗꯣꯛꯄꯒꯤ ꯇꯟꯖꯥ ꯑꯗꯨꯁꯨ ꯂꯩꯈꯤꯗꯕꯅꯤ꯫ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯖꯔꯛꯂꯤꯕꯁꯦ ꯐꯅꯗꯤ ꯌꯥꯝꯅ ꯀꯨꯏꯔꯕꯅꯤ꯫ ꯊꯥꯕꯜ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯐꯣꯡꯗꯣꯛꯀꯗꯕꯅꯤ, ꯑꯗꯨꯕꯨ
imanaba aduna hankibagi aisu yamna wana khanglamlibani. Nanga imanabaga nungsinakhiba matamda aina kayagi matik awaba khangki haibado nangdi khanglamloi. Nabani nungsinaba toknari pau phongnadre tabaduda ai yamna harauki. Imanaba adugidi tokro madi nupi mayam sukoibani. Aigi wahai adu taba matamda aina nungsizariba nupi aduna aingonda bitkhana yengdai. Nupi atopa koinai khangna mabu nupa aduda sinbagi manasu aingonda sauninglibani. Manasu asumna hairai aisu khangi maga aiga pau phongnaba matamda nupi atopa mayam ama koi haiba aduga mana koiba nupi khudingmak mana loinamak khudum chali haibasu ai khangi. Maram adunani wahau adogi matangdagi ibanisu kainariba ase mana haiba khudingmak masak phajai paisa pai haiduna atei atopa nupina yarambasu yai. Adubu aigi ifamdagidi taraina ijat loge haiduna khanbadi ma mapunsida sungamloi. Magi wahaido taba matamda ainasu yamna haraujaki. Nangna cheksina ngaktuna thamjariba nangi nasagi ijat ado ainasu matam chuppagi oina ngaktuna thamjage. Aina nangbu nungsiba asidi ijat adugi nate. Aidi yamnasu lairaba machani dauna ina khunba paisa paiba macha masusu nate. Aduna aina nungsi pami haibada nangna yaningdabasu yai. Adubu aidi nangbu thamoi sengna nungsizabani. Aina asumna thamoi sengna phongthokchaba asida manasu nungsibiraduna aigi nungsiba adubusu yabirakhi. Numit asidadi magisu areiba apenpenda kaya amasu phongdoi. Aigisu kuinadagi matam sangna kuinadagi thamoi nungda lairakpa awaba nungaiba khudingmak loinamak phongtoknaraba matungda ibani amuk nungsinare. Adubu ibani nungsinai haibasimadi imanabasingi mafamda amata khanghande. Maga hana nungsinaramliba imanaba aduna luhongkraba mayum makai pankraba matungda ibanisu luhongsi natrabadi imanaba aduna wakhal lana khankibasu yai haiduna ibanisu yanaba amadi thamladuna adumak nungsinari. Aigisu ahanba nungsibasi mana oibana wari sanaba matamdasu mana aigi thamoi sengba chengdaba masak munna khangbiki. Jimbandana ama thamoidana ama tawbado aisu haijade. Aining hainingba thamoida leiba wado dongdong hekta makhaidoi. Masu adumna aina thamoi sengba matau adu ubada nungsibasu adumak hingatpirai. Hanadi ibani nungsinabase masu yamna kina chacharambani. Maramdi imanaba aduga nungsinarambana adubu hojikti aina magidamakta thamoi sengna lepiba adu ubadagi masu kana amata kidre makhoi khanglabasu khangdrabasu karisu kaide haiduna ifong fongna adumak pukchin zauna haidorai. Ainasu aigi nupise power yamna leikhalaida mana amo powerdi nangna hapiraga asumna ibanina asukuina nungsinarappa asida nomata phawba khana chainaba leikide. Nungsi wari sanaba nungsina ingna tapna adumak apam-pamda loinamak khudingmak phongdoknaba ngaktani. Manasu aiga loinaba asi yamna pamjai nungsu yamna nungsinai ibanise. Mataw asumna aigi nungsiba mahakse imanaba adugi makhutagi mangkhigadaraba magi ijat adu kanba ngamhauduna aina mabu amuk hanna phangjaki. Aigi nungsibigi ijat ase aina karisu leitaba amagumna mangkhigadaraba ado aina mamal yamna wangna thak wangna aigi thamoinungda lengdana thamba ngamjare. Masini aigi nungsibigi thak wangna thamduna hauzik phawba ibani nungsinari. Luhongbagi matamsu ahal lamansingna kainaduna matam lepjare. Makha tarakpa ibanigi punsidasu ingna tapna nungai yaifana leiba ngamba punsi ama oijage haiduna haijabaga loinana ngasigi oinadi matang asida loisinjarage. Loibafao tabiriba khwai khudingmakpu amuka hana ikoknana khurumjari.